Ngasi oiba tongan ba collection kara miyam de khudol tamjige Rajya Sabha da charang narakpadagi Manipur gi President rule Sangdoknaba Khanna-Khidre ningthokaba numita Lok Sabha amasung Rajya Sabha gi mifam makha sathakigani tha asigi kunga mathoidagi Parliament ki House animakki nongzu mifam haudringai gi mangoinana BJP gi National President chu oiriba Union Minister JP Nadana chair loduna pangthokiba political party nifugi mihut yankhai gi marina saruk yaba mifam da lengak ki makaidagi Manipur da chana halakliba President rules की मतम अतोप था तरुक अमगा सांगदोकनबा लेंगाकना सभादा पुखलगनी हाइना फोंदोक्खरबा मतुंगदा होम मिनिस्ट्री की स्टेट मिनिस्टर अमना लोक सभादा पुखलक्तुना अयाबा पीख्रबसु ngasi राज्य सभाददी ओपोजिशन की मकैदगी बिहार चतरगलिबा स्पेशल इंटेंसिव रिविजन की मयोक्ता चरांगनरकपदगी खन्ना-खिद्रे मणिपुर थमलकलिबा पीआर की लेंगाक अतोप था तरुक अमगा सांगदोकनबगी होम मिनिस्टर अमित शाहना रिजोल्यूशन अमा मूव तौननबा थौरांग तौखिबनी मसिगिदमक ngasi की राज्य सभा की बिजनेस की लिस्ट फाउबा हापखिबनी अदुबु बिहार पांथोलगदबा मिखल की मंगोइनना इलेक्शन कमीशन ऑफ इंडिया ना SIR चथरकबगी मयोक्ता ओपोजिशन की मकैदगी यानिंगदबा वफमसिंग फोंदोरकपदगी चरांगनरकपदा मणिपुर की प्रेसिडेंट रूल्स की लेंगा सांगदोकनबगी रिजोल्यूशन अमित शाहना मूव तौबगी तंजा फंखिदबनी राज्य सभादा खक्द नतना लोक सभादसु बिहार की SIR की मतंगदा चरांगनबा थोरकपदगी हाउस अनिमक्की प्रिसाइडिंग ऑफिसर सिंगना हाउस चथफम थोकपा बिजनेस सिंग मपुंगफाना चत्तबंगमदबदगी हाउस अनिमक लाक्लिबा निंगथौकाबा निमित की अयुक पुंग 13 फाउबा एडजॉन तौखी निमित असिदगी मखाताना सभा अनिमक की नोंगजु मिफमगी वाथहौरिबा सरुकसिंग चथखिगदौरी अमरोमदा हंदकी नोंगजु मिफम असिगी अहौबा निमित्ता राज्य सभा की चेयरमैन चु ओइरिबा वाइस चेयरमैन जगदीप धनखरना फम असिदगी रिजाइन तौबदगी हांगदुना लेरकलिबा लेबाक असिगी ख्वाइदगी वांगलबा अनिसुबा फम असि मेंचिननबा इलेक्शन कमीशन ऑफ इंडिया ना था असिगी तरेता नोटिफिकेशन थोकलगनी हाइरि मिखल असिगी दमक मिरेप ओइनिंगबा सिंगना नॉमिनेशन पेपर सिंग था असिगी कुनगा माथोय फावबगी मनुंगदा पिसिनगदबनी अदुगा मथंगी निमित्ता स्क्रूटिनी तौगनी मिरेप से लाउथोकपगी अरोइबा नुमेना था असिगी कुनगा मंगादा ओइरगा करिगुंबा मिखल पांगथोकपगी मथौ तारकलबदी वाइस प्रेसिडेंट खन्नबगी मिखल असे मथंग थागी मपंदा पांगथोकलगनी मिखल असे निमित असिगी अयुक पुंग 10 दगी हौरगा नुंथिल पुंग 5 फावबा चथगनी अदुगा बोर्ड मसिंग थीबगी मथौ तारबदी निमित असिमक्तदा काउंटिंग की थबक चथगनी हाइनसु कमीशन की मकैदगी फोंगदोरगली मखाताना हाई कोर्ट ऑफ मणिपुर फेब्रुआरी 13 2025 तकी मणिपुर चना लकीबा प्रेसिडेंट रूल्स सिंगनरकपा पेटिशनर की काउंसिल ना मेंटेनेबल ओइ हाइख्रे कोना आर्टिकल 356 की स्टेट्स क्लैरिफाई तौनबा खंगनख्रे हाइरि कुमजा 2022 दा पांगथोकपा 13 सुबा मणिपुर लेजिस्लेटिव असेंबली की मिखल मतुंगदगी लिंगलखिबा मियामगी लेंगाक अदुबु फेब्रुआरी 10 2025 ता रिजाइन तोहलब मतुंग था अदुगी 13 दा प्रेसिडेंट द्रौपदी मुर्मुना तौकिबा प्रोक्लेमेशन की मतुंग इना निमित असिदगी मणिपुर चनालगिबा प्रेसिडेंट रूल्स की लेंगाकपु मरम चादी हाइदुना हाई कोर्ट ऑफ मणिपुर सिंगनरकपा रिट पिटिशन सी नंबर 155 ऑफ 2025 की मखा ताबा वयल ngasisu चीफ जस्टिस के सोमाशेखर अमसुंग ए गुनेश्वर के बेंच दा चथखरे प्रेसिडेंट रूल्स की लेंगाक लेहलकपगा पंथदना लेंगाक मखल असि मणिपुर चनहनब चुमदि हाइबगी तोंगान मरम सिंग पीरदुना मयांग इम्फाल की चिराई अवांग लेकाइदगी थोकसोम सुर सही यंखै ग तरुक अपोकपा लैखिद्रबा टी कुला वीडियो कौबा पेटिशनर अमना कोर्ट असिदा चैलेंज तौरखिबनी पेटिशनर असि हाई कोर्ट फाइल तौरकपदगी कोर्ट असिना लौखत्तुना खन्नबा हौरकपदा पेटिशन असिगी अमखत्ता गाइरबा रेस्पोंडेंट ओइरिबा मिनिस्ट्री ऑफ होम अफेयर्स के सेक्रेटरी की मकैदा लेपखिबा काउंसिल सिंगना पेटिशन असिना वकलकलिबा वफम असि अरुबा वफम सिंग ओइबनिना पेटिशन असि डिवीजन बेंच ता खन्नबना चुंगनी हाइना सबमिशन तौरखिबनी सबमिशन असिगी मातुंगिना मणिपुर चना लकलिबा प्रेसिडेंट रूल्स की लेंगाकपु सिंगनरकपा पेटिशन असि हाई कोर्ट असिगी चीफ जस्टिस ना लुचिंगबा बेंच ना लखतुना थेंखांग नाइना वायल चथरखिबनी कोर्ट पेटिशन असि लखलकपगी मतुंगिना मिनिस्ट्री ऑफ होम अफेयर्स के सेक्रेटरी दा नोटिस इशू तौदुना मसिगी पाखुम एफिडेविट ओइना कोर्ट फाइल तौरकनबा खंगनखिबनी अदुबु थेंखांग अनि अहुम लक्ता मिनिस्ट्री ऑफ होम अफेयर्स के मकैदगी पाखुम अमत पिरक्त्रबा मतुंग ममांग थागी 13 मिनिस्ट्री ऑफ होम अफेयर्स की मखादा लैबा सेंटर स्टेट डिवीजन के डायरेक्टर उमेश कापुर सही यंखै गे मरी कौबा ऑफिशियल अमना कोर्ट पेटिशन असिगा मरी लेना मंगोंद इशू तौखिबा नोटिस अदुगी पाखुम ओइना पुन्ना लमाई 13 पानबा एफिडेविट अमा कोर्ट असिदा रेस्पोंडेंट ओइरिबा माकी महूत छिनबा काउंसिल की मकैदगी पुखलखिबनी होम मिनिस्ट्री की उमेश कापुर कौबा ऑफिशियल असिना पिखलखिबा एफिडेविट अदु यूनियन ऑफ इंडिया की मकैदगी प्रिलिमिनरी एफिडेविट नि हाइनसु फोंदोरखिबनी अदुगा माकी एफिडेविट असिना पिखलखिबा पाखुम अदुदा मणिपुर चलाइरकलिबा प्रेसिडेंट रूल्स की लेंगाकपु चैलेंज तौरकलिबा पेटिशन असिना लेंगाक लोन असिबु चनालकपगी मतंगदा लाना लौरे अमदी
logi thabak taram sing abuse tawbada natana Constitution of India gi Article 356 ki makada proclamation tawba khudimak mai pakna challenge tawbagi machak sing yaugdi haibaga loinana petitioner T.H. Surasna file tarukli ba petition asi maintainable oide amasung kona lokhatuna masigi well chatapam thokti haiba wafam sing phongdoraki adumoinamak high court ki mekaidagi di affidavit oina file taruki ba home ministry gi official asigi pakhum record oina loksilaba matungda petition asigi makha taba well ngasi August ama 2025 chathanaba direction pi kibani kona piba direction gi matung ina petition asi ngasi chief justice na luchingba bench asigi item number 11 ta list tawduna lokhatki kona matter asi lokholakpada petitioner gi mekaida leblak liba council and Mahendra na mahaki petitioner na PR lenga ki mayokta file taruk liba writ petition asi maintainable oi haiba wafam court ta submission tarokki adumoinamak petition asigi respondent oiriba Ministry of Home Affairs ki secretary gi mekaida lepkiba deputy solicitor general of India DSGI K.H. Samarjit ki makaidagi di karigumba writ petition asina maintainable oirabasu petition asibu file taruk liba petitioner amasung masigi respondent gi marakta Constitution of India gi Article 356 na piriba scope asiga mari leinai haiba wafam court ta submission tawki Home Ministry gi secretary gi makaida lepkiba DSGI gi submission taraba matungda court na party animaki council animakta file taruk liba petition asiga mari leinana Constitution of India gi Article 356 ki states ki matangda clarified tarokna ba direction pi ki loinana present rules ki lengak asi atopa tha taruk ki oina matamgi matungina sangdokale haiba wafam supongdokki court ki mekaidagi observation asi thambaga mari leinana writ petition asigi makha taba royal tha asigi taraga nithoida chathanaba matam lepki panbaya abadi petitioner T.H. Surasna court asida file taroki ba president rules singnarakpa writ petition asina lengak makal asi Manipur da chanahanbada maram chade haiduna phongdoraki ba tongan ba maram taranithogi manungda president rules ki lengak asi arbitrary oina chanalakibani elected legislature singda anauba lengak ama semnabagi khudong chapa piramdana president rule chanalakpa haibasi unconstitutional ni thawngasi Constitution of India gi Article 356 pu lana sijinnabani amasung democracy gi principles sing khongoinabani haiba wafam su phongdorakibani maram asina Manipur da president rule chanalakpagi unauthorized oiba ground sing natana valid ground sing laiti hairakpaga loinana lengak asi chanalaktringagi mamangda leiramba miyangi lengak aduna February 10 2025 ta resign tawkribadu numit adugi mathang numit February 10 2025 ningthokaba numit ki ayuk pung taraga mathoi dagi taraga nithoi suba Manipur Legislative Assembly gi tarit suba session haunaba thorang punama lushilaba matungdani haiba wafam su phongdorakhi aduga mamangi miyangi lengak aduna resign tawkrabasu governor gi mekaidagi atopa lengak ama Constitution democratic principles sing amasung rule of law gi matung ina semananaba honadringaida governor na Manipur da Constitution gi Article 356 ki makhada president rule chanalaknaba advice natraga recommend tawba ngamdi haiba wafam su phongdorakibani adumoinamak February 10 2025 ta Manipur da lengak makhalasi chanalakhibaga panthadana High Court of Manipur da writ petition asi file taroktuna singnaраklabasu court na wayal chachanaba lokholakpada kanthokhlamba yadaba procedure sing paikhattaba yadabadagi hauzik lengak asi makhatana tha taruk sugadaba numit kharnida ngaisilaklaba phawbada petition asigi matangda lekhai taba ngamdana lerakli makhatana cyber crime chatharamba non local ani police na Phare hairi cyber crime gi thong sing chatharamba Assam gi Barpeta dagi Bikram Basumatari chahi kunthraga mathoi amasung Chirangdagi Sudem Basumatari chahi kunthraga manga kauba miyoi ani police na ngasi kumal lampak ki ISBT manaktagi Phare hairi makoi ani na bank account sing sizinaduna cyber crime chatharambani thaba asigi damak makoi na lanai miyoi singdagi Aadhaar card number amasung bank account gi details sing khomjilaga sel huran bagi thabak chatharambani thaba asi makoi na atopa state sing dasu chatharambagi damak National Cyber Crime Reporting Portal dasu makoi ani gi maming matha record tawduna leiraba miyoi ni hairi Makasa tarakpada nungtil pausig ki chifong ama oiriba kangla paudagi lakot charaga thamjige North East ta ahanba Loktak ki Phumdi Mathakta Saba Floating Elementary School sakar gi mateng phangdabana mutkhiba yabagi phibamda leire hairi North East ta ahanbo ina lingkhat khiba amatta ngairaba Loktak ki Phumdi Mathakta Saba Floating Elementary School sakar gi meng changbi dabana mutkhiba yabagi phibamda leire school ase lingkhat khiba chahi nipalom phare adubo hauzik school ase mapung phana chalaiba ngambagi phibam oidre hairi Loktak
Loktak Floating Elementary School ase Bishnupur District ki manung sanba floating village ama oiriba Champu Khangpok ki Langol Sabi lekaida haukiba chahi 2017 da linkhatkibani hairiba floating village asida miyoi chahunga kunthrarom leiri All Loktak Lake Area Fishermen Union Manipur ki Secretary Rajesh Oinamna phongdokibada School asida foot kungar mari sangba taraga mga pakpa ka ama lei adubu school asida mathau taba desk amasung table chingba yauna infrastructure suna leite school ase linkatpa matamda Phumdi asida yum lingduna leiriba miyamna asa chauna taunakibani adubu school ase hojik chalainaba honabada awaba kaya mayonari Handaki chahi asida school asida tamlamba mairoi taret tokre class 2 phawgi thakta hojik angang kulumdoi enroll tawri cherolamada numenini ayuk pung nipan dagi nungthil phawba class tawri Champu Khangpokta leiriba angang khakta natana Loktakta leiriba arapa floating hut kaya dagisu angang kaya school asida iba masung paba tambalai adubu haukiba chahi 2023 gi May 3 dagi tholakhiba kangluki irang asina maram oiraga lanjenari basingi oina school ase relief camp oina hangdoktuna lakhi atawba Phumdi Mathakta Saba school asigi itop topa masak sangi matangda Rajen oinamna makatana haikibada karigumba matamda school ase Phumdi Mathakta Saba oibana Numidangi matamda nungsina atopa mafam amada humlaga purambasu yawi akanba nonglai nungsitka loinana akhak araw yawba matamdadi school asina leiriba mafamdagi kilometer ahumlom labna humduna puramba yawi maramaduna school ase nungsina humduna pukhidanabagi damakta patlasigi makada uchup yairaga thaurina punduna thamli school ase Bishnupur district ki Ningthaukhong project gate indigenous ki oina sajaba hina holaga chatpa pung ama makhai changi khunja singi makaidagi school ase hingnaba yamna kanna honarabasu sakargi makaidagi official oina recognize tawidri Bishnupur district ki district authorities singda makoigi makaidagi school ase recognize tawiduna masigi award apasing yengsin binaba application kaya pikrabasu hojik pawba response amata lakte karigumba sakar asina school ase bu sakang biba thoklabadi oja singi tolop yauna infrastructure gi support kharada oirabasu phangadabani housing maki oinadi Bishnupur da based tawba people's resource development association ko amana school ase books stationery amasong ojasingi oina minimal salary sing piduna chalairi haina phongdorakhi N Kumar Kauba atawba Phumdi da yum saraga leiba ngami amana phongdorakhibida Bishnupur dadi school kaya ama lei adubu makoina leiriba mafam adudagi school sing adu tamna chatpada matam yamna changmada natana kodongcha daba kaya mayoknari maruoina Loktak Part ki Phumdi da leiriba singna makogi macha masu singna Bishnupur district da leiriba school sing aduda tamnaba puduna chalaga amuk macha sing adu makoi gi floating hut sing aduda purangnaba school chuti thadri phawba ngairaga lei masina matam yamna changbada natana chadingsu yamna tawi pata leidiba community asigi miyoi sing nga pharaga hingba ngaktani maramaduna Phum Mathakta sariba school asida makoi gi macha masu sing tambadana hena khudong saba heli floating hut ting asi ising na question ba mafamda leirabasu afaba taknaba ising phangdabagi awaba kaya mayonari karigumba matamda Loktak Part asida tariba torel singda urban waste amadi solid waste sing chentharakpadagi manam chenduna sizinaba yadaba yawi masina Loktak ki aruba mafamda chatuna ising sokluraga adubu lumthoktuna filter tawduna thai Phumdi da leiriba singi oinadi makoina leiriba mafam sing aduda tumba chaba yauna thong thakpa amasong mathau taba khudimak tawribani apikpa angang singi oinadi floating school asida tamlaga chawroklaba matamdadi Imphal amasong atopa mafam singda leiriba boarding da thamduna makoi gi macha sing mai tamalibani maramaduna ngami gi macha masu singna lairik tambada thengnariba khodongsa dabasi yenglaga sakar gi makeidagi meyeng changbiyu hairi makasi tarakpada nungthil paukse gi chifong ama oiriba kanglaipak ki mairagi editorial lokacharaga thamjige PM Modi gi Young India gi manglan Manipur gi naha singdi kamdau bahaiba wahang thamjage malengi lebak singi manungda India na khwaidagi mising yamba lebak haibadu ngasi oire India gi apunba mising asigi manungda naha oiriba singna khwaidagi masing yamba haibadu oiri madona India gi naha oiriba singbu hiram khudimakta ningthina samgatuna mapung phaba mi amamam ohenanaba honagani madona India gi atopa maming Young India haina kaubagi apamba Bharat ki Prime Minister Narendra Modi da leiri tasengna haidabada Prime Minister Narendra Modi gi miyeng asimak India gi naha oiriba singda akhanaba miyeng
मियेंग थमदुना अफब मतिक चाबा सिटीजन अममम ओइनबा होनागनी हाइबा असनी अदुबु प्राइम मिनिस्टर नरेंद्र मोदीना पैखलकलिबा फजखरबा पंदम असिदा मणिपुरगी नहासिंग असिबु कोनसिनबिगद्रा हाइबगी वांग अमा चोंथरकली तसेंगना हाइरबदा चही 15 गिना कुनगा मरी फावुदा लैरिबा नुपा मचा नुपी मचा असि नहा ओइरिबगी पुंसी सिंगनी हाइरिबा मतम असिदा मखोइबु अफब सिटीजन अममम ओइना मखोइना हाइनबा चानबा सिंफम सिंगदा थाजिंदुना निंगथिना संगतबिगदबनी अदुबु मणिपुरगी नहा ओइरिबा सिंगी पुंसी असिदी मपी मपा लैत्रबा हाइबदी मखोइबु सिंबी सबिनबा कनासु लैतबगा चप मानरे हाइबा याइ हाउसिंग मणिपुरदा थोकलिबा चही अनि हेलकलबा इरांग असिना मरम ओइदुना तुंगी युम्बिरल ओइहौगदौरिबा नहा कयागी पुंसी लमांगनदुना लेखा ताबा पुंसी मरेल अमदा हाउसिक लैरी मसा मउ फबा तिंजंग कैजंगदबा नहा सिंग हाइबदु मणिपुर नहा सिंगदी ओइबा ngamdre अफबा चिंजाक साबा फंगद्रे नेना ताना महि मसिंग तंबा फंगददुना एजुकेशन सेक्टर असिबु कांगखोंग चाइ बाइबदु ओइरे रिलीफ कैंप लैरिबा मियोइ लिसिंग हुंफु हेनबा असिगी मनुंगदा नहासिंगना मसिंग याम बाइबदु ओइरी असिगुंबा रिलीफ कैंप लैरिबा नहासिंग असिगी पंगफम थोकपा हकसिंग मपुंग फाना फंगंदबदगी निंगबा काइबा नहासिंग हाइबदु हौजिक ओइदुना लैरी मसिदा नतना ममांगी पुंसी कयादसु लमदम असि मयाइ काबा ड्रगकी यकाइपुंग हाइबदु ओइदुना मखल मखा कयागी ड्रग्सिंग मणिपुरदा मरांग काइना फंगंदुना मणिपुरगी नहा कया निशागी पाकता लेप्तुना पुंसी कया मांगख्रे हाउसिंगना निशागी पाकता ताउदुना लैबा नहा कया अमसु लैरी मसिना लोइद्री मणिपुरदा आर्म फोर्सेस स्पेशल पावर एक्ट 1958 चलाइदुना एक असिगी मखादा मणिपुरगी नहा कया अमा फेक एनकाउंटरदा पुंसी कया मांगख्रे पुनमा असिगी मथक्ता लैरिक लेसु मपुंग फाना हैरबा नहा कया थबक फंगदबदगी ngawsatnaduna लैरी अदुगा तोंगान बहिरमसिंगदा खुदसा हैरबा नहा कया अमसु मखोइगी थबक सुफम लैतदुना लमांगनदुना लैबा हाइबदु ओइरी मदुना ngasidi मणिपुरगी तुंगी युम्बी ओरकदौरिबा नहासिंग असिबु लमजिंग लमताक पिनबा अमदी योखत पिनबा सेंबी सबिनबा लैतबा हाइबदु ओइरी मदुना भारत की प्राइम मिनिस्टर नरेंद्र मोदी ना भारत की मसिंग यामलबा नहासिंगबु नुंसीबा मियेंगना येंगबिदुना मखोइबु सेंबी सबिगनी हाइदुना यंग इंडिया हाइबा मिंगथोन फावबा थोनबगी अपांबा लैरिबा असिदा मणिपुरगी नहासिंगदी कोनसिनबिरोय दौरिबरा हाइबा असनी मणिपुरदा थोकलिबा चै अनि हेलकलबा लानासि चै 3 खुनताकबगी लानफम मदुदगी हेना साथीबा हाइबदु ओइरे मणिपुरगी अपुनबा सक्तम थुगाइनबा होनारकपदा भारत लेंगाना लखतपा याबा तबक लखतपीदना तुमिन लैथोपगुम लैखिबदगी मणिपुरगी अपुनबगी सक्तम काइबा हाइबसि भारत की अपुनबा सक्तम काइबगा मानै हाइदुना लमदम असिगी नहा कयाना सोंथोरक्तुना मरैबाक मणिपुर कन्नबा होनाबदा थवाइना पोंथा पीख्रे हाउजिकसु मसिंग यामलबा नहा कया अमा निंगबा काइबा पुंसी मरेल अमदा लैरी मदुना भारत की प्राइम मिनिस्टर नरेंद्र मोदी ना भारत लैबा मसिंग यामलबा नहासिंगबु संगत छगनबा होनाबदा सनबगी लमदा इंडिया की पावर हाउस नि हाइरिबा मणिपुर की नहासिंगबुसु कोनसिनबिबम थोकई मदु नतना हौजिक ओइरिबा मणिपुर की फिबम मसिदा असुमक थंबिबा तारबदी लमदम असिगी तुंगी युम्बिरोल ओइहौगदौरिबा अइखोइगी नारोल सिंगी पुंसीदी ख्वाइदगी लेबकथि बाइबदु ओइहौरगनी लोइनना प्राइम मिनिस्टर नरेंद्र मोदी ना पामलिबा यंग इंडिया मिंगथोल अदुदा मणिपुर की नहासिंग कोनसिनदा बाइबदु ओइगदौरिबरा मसि थोक्तनबा मणिपुर की नारोल सिंगसु इंडिया की सिटीजन नि हाइबदु खनबिदुना अइखोइगी नारोल सिंगबुसु मतिक साबा सिटीजन अमा ओइना हिरम खुदिंगदा सेगत छगत पिनबा प्राइम मिनिस्टर की मियेंग चंगबी पमथो इहाइरी